Laisem biga lakminari basing ado mapanda thamlamlaga gate changlei laisem bi sauna gate hanga laise kaigino ma'am ibe musana hangona lak phalak tre hana hanga thamadi kamdongni ibe masu hazikta changkibada ngairi laisem bina now che thoro olaw mapanda sa pakhatna kaidoragi che kaidoragi de kaino noin tawrisibu kaino ba sa tapna laisem bi nok laga box macha puthorok tu nai happy birthday my dear sister aya ngasi che nung sibi aya asuna ma che da che konsili ha ai di kai tawragi na lawai ga satkre atuga wakhal su khali asokna kainom pi do ni thor o haiki bado usadu nok laga ma che da konsili kaino ni chappe usadu nok laga imung da kana chensen kre noi sound ko aina haikibado ado mata pumnamak da checksena layo kaigumba problem ma hek thorakpada aingonda hana pau piro ko security na hoi ma'am laisem bini mungda changlakpada usado achauba keng ma thona ho lom ama hangdok tuna leirami madu ubada laisem bina is nang di khangda baga sadana aduga kek chaw ma ka kaktoi torami ba ichya aisu khangdi mi hazikti imanabi na thila amane ba aduga chensilaga hangnu bada si oirami is namana biro haijalira mem chana ho mamana bani mamana ba usana as thank you na poni ka asise asumna cake to table la thangalona mama macha makhoi hum kaktuna ine nungai ba phongdokli loirakpada usana ai imana bitu da cake in bachangi ko ase haira manga changkre mem chana illu laisemina hauramani laisemido dhokpada loire sorma pi amu hontorakle machagi matauda mem chana ibung odu khara pharabro khangdena ima amuksu phai amuksu hek joron parol loli ima ai thinga chalagi now che chatle ko mapanda mi gari do aramani che chatlagi hairo hoi mi gari do thinge ba ai di kawre hoi chalo che ima chatle ko asumna laisem bidu chatkre memcha so machinda solei nungai ba mate hek phangdida marai baksida amana traga ama hek thuida he so icha singsi nangna mata puna bakte yengsin be asumna matam hawkhibana princess delhi da lo tambar chat kidore princina tamo ai chalo khige tamo nang na pharoko sumain tora lebase nachal nungai teba laisemina nangna thamoi adu pikthari kaigino kapanuse nabungse soidana phani ba ina mana mabo soidana la yengdoini arunna laisabi nang kai satoino princina tamo ai ukil tam chatoini adudi nang ukil loiraga lauko aduga mi fatabasingse jail loi thamse ko ai tumurage asi hairaga gari thoba saraga karom da chankre princina inamba ai tamogi matause ye mangamdre tamose kanana sumaino henbado haibe inamba ai tamogi matause ye mangamdre gopal na bema flight na ngoroi chana motor silao prabana chalo anai yaudana ne mai pak po yo princina ima nang baba gi nak ta chatlang mano baba na kadar tawraga nang bulo balak laso sida sum leiramuko imai chagiti mafamse sargani leibak leina chatlamoyi ima kana da so kadai ta chatloi ichana ukil oibado ima imit se pina yengadori bani princina ne chalo khige laisemi da so khwerami laisemina haima se tawhine da nangi mai pak pagi pasing phiral pai duna lakpado agi mita uhalo inamba asuna princess satkre laisembi kanada so hairamda security ani ahumga hospital da lagli ma'am amta changjarake hoi changbiro laisembi do changi doctor na kai lebiragi ma'am doctor hakchang se check amta tokthokena lakpa oh yani sida hipiyo asumna doctor na laisembi bo check tawraba tung hairi congratulations ma'am chumlamra doctor ado mama oigedori
Kaino umbirinubo hauzik adugumba matam mata yadre aigi sinfamsida sum nungaitaba matam khitang adubu ma'am matam charingi sida oihobana hena phaida kana khangni khitang laisin khradi nupi akhoi gi danger ne hariba laisembido nofet tawi asumna mathwai nungaita mayumda halakle numidangi cha ising toklaba tong hipnaba changlakpada da nangbu karam khanda hanagi punsida mulakani ai ngasidi haifamsu leita tawfamsu khangda ai yam ware aina wafamse idom chahoida hairaga aina tawge pangthoge khaliba thabak thoram singse amata yarakloi matam khrandi ai khangba tabani kanada so wafamse haidoklaroi ai hakchangi phibamse honglakano haibati yaroi ko laisemido arungi managanda kolaga hiplag hairi da nang gyan taraklo ba ai ware yumsida kanagumba ma laklani nang ay tagi oiba nungsi kudola laisembi wado taraga arun mamit manado chap yungkre da ay ngasi doctor da check up torore ay mama haibado oiga dore arun do laisembi da fat on silaga konsili mama nang mama ni ko nang mama ni laisembi do mapita na hore ay na tawsaruba pap sina kasi di ay gimit ki pise kang manaitre hey sir dadagi phibamse amukta phanbiu ba arun machinda nang mamani hairaga othokre aduga mapi tari helai nang suta singna aina warawi kaigino aiba subna thambiriba aibu thuna phanbiu phatraba magi makut mafamda ikutse peina laman khungani asumna nongmano hawkibana laisemigi phibam yaraktaba haurakle hairagi khalakle nongma mapamda lai ma memchana kaino nangmuna saga tuk thana kai haige chumna sum lakpro chango kainom thage laini kaino hayuni nangna haninglido ima aisa nangbu kai dorage ba ima da singna tamo ai mama haibado oya dore ha nangbo memchado haraubana loikre as nungaireda ai yengo haujiktini arumara kado thangba yadre ko thabakka suti lakthoklaga patharaga leigedawni ho ha yadrabani ma ayamu chalage karino nangbu apuna bamna purabro nangmu kaidawrage ba nasado yam nungaitabro laaga chatlagi ga amu harisibo ma ai keso tawdida chatlage hai gari ga do ningthi sana thau laisemi gari do thawraga chatkre somda arundo bo akhoi ma gai sakige arun gi wado taraga parbado angawi oire karino nangbo nasadu phabus natre azum potharaga leibe yadro kedawbugi thore ino asbo ai fareba se akhoi ma do gai sakige ba tanjado da laisemi changi arun harauna mama nanga sai re kai chaloino aidi mama koi thirini Parvana hai kedore nangna na sai tuk thari di laisembina da kaigino ma pan thok piramisibo to saladi mu kai doino phajani chatpa sungamdre Parvana mama kai satkina ne kai lei hayona ingonda koi takta amimni inomcha se da se ma hoi baba hoi amta khangdabra Parva sora ma hondoklaga mana pungkak chawrokpada akhoi romda dumle adubu mogi mapa itaiga thabak tawminaba yamna luna tinaba sarat haina malairami makhoi ni se aduki matik luna tine chare chamine thae thakmine adudagi nongma makhoi ni thaba ama sat sarat na lona sel mayam ama lauthoklamagine makhoi yam kana khana kibani madugi malom lainaraga makhoi ni tongan thabak tongnaraki ahena thoi tanarakibani do maduda aigi taigi heisinglaba thawo mana thabak singdo helaki madugi matung ikwi-kwidna chahi amagi matung makhoi imung manungdo tumna hatok piramki madudagi silna men khrabar khangni thigat lurabasu achum aral leiba mata phangdre aikhoina sarat puthiraki sarasu khangdi adumne mingol na maral pisanganu hairaki numituda lanthum sana lupa pumna makpuki arundi aikhoida lehobana yahodabani
masu mayum leiramadi soidani yauramgadabani. Inomcha sarato masa khangbra. Danadi. Khanglamoida madi pisak piinge gyan men ga tadri. Adubu matam khara leiraga adum chingnabadi haurakki. Saratudi adum mangkhre Manipurda magi yumsu lei haigum tai. Aikoi su mafamsida Arungi posting ama pa chana adumak leirakkibani. Hauji hingori bahaibabu Arun amadi ai sinatana magi kanasu leitre. Ainadi kana sarat pu khongol lige tawbani. Nupini adugi su mathakta Arunsu mi oina bahotnabaga ngamdre. Arunna thabak tawraba tung mafamsida laklibani. Chahi 10 muk phare. Aduga ngasi warisina dana ngasi bo khangmaramda kai. Mana khara pungkak saurokpada pahangda hangi. Maduna magi study amadi magi thabakta akaiba lakadawre khandana. Aina noma nang adu hairakpa yaroina wasak hankibani. Maduna mana hangak kidabani. Ngasi phawba leirakpani. Adudi hawjikti dana mido thidabra. Karamna thiruni mana di khangdri. Hoi, magi lining budi aduni. Arundu lumduna tarami. Aduga machinda solai. Sarat haiba. Parbana. Phari ado nang si maramdane wari sarukinu. Khangdre ichase asum neheladra. Nongma hokibana leksembigi fibamdo asum thayam silagle. Arunsu masado nongma gi pharagle. Nongma lesembi amadi memcha usa makhoi ahum chegab lai. Usana ima ai si hauzik kapna hidakse amda leiruki ngaya lerendi doctor laani phasale minarmo ko che ai chaluki asumna ngaya kito memcha as masibo hauzik phau laktrini kayam kuirabano aibu khong hamning manasu loire ibema nangak ta leiram giro nanaw nupi sulaktri ima bu khong hamning mana yadre changmiru ima mai laktrani hoi nang ngak tani ko kuiroi asumna doctor so memcha su thokre doctor lai hai lesembi doctor lesembi se masak se hos nin phasa thome ko lesembi tuminale se me to pang thoro narai do tang ting thoro ko doctor na mi lai tabagi khudong chaba loraga lesembi bo pangthali doctor no na namdana fi angoba makuplaga mana sinaramba mi khara du kauraga kapsanaraga inna thor puthokre aduga gari manungda haplaga chinga mada pukhali lesembi gyan tarakli thado aibu thado kaigino noy aduk yamna loglam tawridi ha soidana khanglakani nangna aikhoi kanano haibado ngak tang tapsakhone cool down baby lesembina noi di sane noi buna mana thabum taranak puda polak pagi awaba minungsi masit amada chin manati matin gadu situi maduda sauradona nupado lesembi bu masam laktana chingaga aya as ayo ma thado ome nupa singdo noklaga karimnari mane khoidi huini nangbu mafam sida karigidama puraklina haido haujing ya ki tungda soina khanglakini lesembi bu chingthakta na pukhalakle angam amani mahaki party mayam tawraga leirambado lesembi noklaga nangi khuzil thorang oiraba nang mo pangduba nupa sidi malem sida ani suramoy angam manok ha thongna phabi maitai sanu asai welcome lesembi bo laktani insalakle lesembi pakatna angam bagi makhongna tui angam bakun thadana lesembi gi mamai do nalai asuk fazakraba mai thongdu da nungai ni yumda leizagadaba nangna nangi nupa gi laman khumni agi isa gi boroi gadaba nupa do nangna namdana faraga lesan kibagi dandi di nangna ngasi fangadarishe laisom da laibi prabab chelaktuna Arun ba mukta na sage hairi changba yaroi laibina say please nogi na khongparaga harasu haizage yaroi habani asumna Arun da uraduna laurai oi kaino tawrido Arun do prabab kumtharakle miduna na khongparaga haizarak phau noi mina trabo security do khupana thazali thuna na pisala lale hayo laibina ibungo madogi matam natre hazimangarian chinglom na chatpiyo phatra basarat na ibe malai sembi bo hat karin pura ka chatkre
Madu taraga Arundo fingna gari thawdoklaga ngarian chinglomda lakle. Angambana noi kana nupi se lauksan mangamni masi khatpabu pamurine. Pamna sir aidi taseng nupi se pamebo. Angambana hoi ni masaksi mafaza mani natro. Asumna mamaiduna nali SMB saung nalil amomgi saklon lotpa law makhutna kan khatlaga mamaiduda tin sisili. Angamba SMB gi matindo sauna makhazaiduda taithoklaga khopakna thazali. Masi punselo aise kanano ngasi mayek singna taklagi magumba pukangni amanasu aibu sitaba. Asumna makhoi mi kharana SMB bu pup pang tingbagumna punsili. Aduga angambagi furit kado lauthoklaga yam sittana lairiba phibamduda karishi minungsi leita laisemibo nupi hibegi izat lawnabo changi. Angambana se soizainana tariba samlangsi haigatpigi nang tamona. Masamdu manada thitpi laisemi mangakado khoilele. Phajarabi nangi maithongse aidi hanbu hanabu yenglude. Thamoisi thakhawrine aigi khawlangbase ko khanbiro. Asumna laisembigi makutto ta pairaga jingsingi tawi adubo karomdagi no khangaude thanga ma pairaktuna angambagi makutto kaktuna laimaida takre. Angamba mani maya pumna ma lauraga chenthoknarei onthorakpada Arun gi mi mayamni koi sinuna leiramle mayamdu taptai fudatnare Arun so angambabu phuri laibi hoi mayam laktuna laisembibu laukthokpi Arun amadi angamba punbaduda Arun angambabu sathina fuduna hingna hingsarabani adubu karomdagi no khangaude zekna Arun gi makokta utupna thomlai madu ubada changsilaga jekpo phudatuna lokhada kauthakre laisembi changsilaklaga da se hongolo nangke daurage ba tanjaduda angamba changsilaklaga laisembi bu masam paiduna chingkhalakpada laisembi na laimaida tariba Arunna langkiba thangnuna tap khungatlaga kanna lauduna angambagi mabukta thilai angambado thangna thumna mabuktuda lengi aduga laisembi na mamitu imo ngakna yenglamlaga haithakre mayamdo loina laisembi da yengli tanjaduda Arunna pau pikhiba police singdu lagle madu bada leibak lei problem changsilaga mapuroibagi thangdu satoktuna amuk thinjili police lei mayamna leibak leibo kanna phaduna khamjili sir mana leibak lei noklaga ngasidine ai pele ikutbakna phatraba mahakpu hatlidana aigi ningba thungle leibak lei angaubingna koilaw lawi Arun su gyan taraktuna mayamna sawatpi leibak leina sir hoi mayam aibu phabiro isani yazarabani Barbasu naubaga mafamduna yorakpada pungangakre Barbana aina matam kuina nangbu hatrabadi ai yumalamida khong thanglaroi lepkhibani ngasidi nangbu hatlabanina ai pokpagi mahai yale asuk phattaba noidi leibaksida hingba kanade nangna ngami haiduna mapan kariba napan kariba nangbudi ngamba ama soidana tholakani khangdabra he sarat mit phata nangna matam amada aingonda haikibadai napan kana aidi omorni kanana su ai bahatpa matik natti haidana aigi tung inbi oyo ai muk santi leiba malemda leiroi haina nakok phongna ngangkibado ngasidi asi bhakchang oiredana he Mr. Sarat nangna khangadaba amana punsi se omor natabani amuk nungaiba amuk waba nangbu ngamba mi amamuk laklidana masidi akha akumni laisemina ma nangbo agi ma oina phangzaba nasagi laiba khayada phakraba apokpi ma tana ima oiramdre poktabi ima khudingma aikhoigi ma oiramle asumna mayam do loina police ka loina na lakle matam sum hokibana laisembi amade Arun gi machanupa ngakta ani phangje amana lan ngamba kawi aduga amana pamil haina kawkhre chahi manga taro hawkhre princessu lawyer oiduna mamasu mana tawduna jail dagi laukthokpire asumna matam kharagi tungda asok amadi usa prince amadi chingsu makhoi ani ma punna nongmatada luhongbikre asumna luhongba loiraga mayamdo magi mayumda thinakre namitugi naminangni Arunna hei ngaiko ngasidi fizolga amta hongba yaroi kaige mi ngasi se aidi luhongba namini khallini aduga nangna ningthina keraba
Nangi mai thau setliba phirol ama tongba yaroi ko. Pamela, Mama, ai bubok ka tumba chatle ko. Good night. Good night, Papa. Langan mana. Da, ai silaki. Bubok ta wari lihan si ko. Good night, Mom. Laisem mina. Yari ko, taning rem henjalano. Nachani se achamanga amatu oirodori. Ai ni hek pamjaba do thoi. Arun na. Ai di henjale, nang kedawi habino. As haudong lamboy basidi yari khatpirano. Ngasi di haudong lamboy bana bebe sa thok tare dana. Asun na Arun na laisem bibo pamkhatlaga pamung tamna pusan kre. Adoga valve to muthat kre. Matang asida Avinash ki aka akum hairiba wari siloi sanjare. Wari shibu hawbadagi loiba phawba tabiriba listener pumnamak puso hanna hanna thagat papongdok cheri. Mathangda amuk anaw wari ama puduna lakchage mayam punna ngai minarasi.